nangna khanba wakhalsing nangna fawba ihulsingdu nangi status ta story da thambagi hainabi leibra nangi wakhaldu mature oire khanmara Karigumba kanda nangonda chahi yamna henba miyai chelaba hanamana marami chadana angang machagum daite yaw yawdaba mong matau wahai wata ngang ba thengnaba yawkraba aduga karigumba kandana nangonda chahi tangkhai ama hena nauriba angang amana mana tawthorakpa ngang thorakpadu yamna mamal leiba wakhal mapung pharaba magum mong matau utpa thengnaba su yawramlagani wakhal mapung pharakpa psychological maturity habisidi chahi gi matung inde mitpan khojelakpadugi thoidokpu mathau tade nangna akoibada uliba mong matau atopada uliba lamchat bebaruna tai masi nangna thengnarakpa lawsing nangna tamba haigandabagi makha poli adubu mature oibagi chang onabagi khulai di leitabana maroina chahi kun kunthra swai gi miosingna masasi kaya mature oire habadu khangba ngamjade aduna nangsi kaya mature oire habadu khangnaba Maruoiba maram 3 piri nangsu wakhalsingsi chenbra habadu kupna yengbiu. Number 1 matamgi mamal khangba matambu haina sizinaba misak ama oirakpa mature oire habagi kudam amadi matamgi magun khangakpa matambu haina sizinnarakpadani mature oidriba mi amanadi matamgi magun kaya khangoi mi atopagi matambusu lumna lawroi nangna project ama thinthana tawbada miduna aduk chauriba karigino habadugi maram chap chana khanglakani. Number 2 nangna hiram kudingda daite lawrakpa daite lawba haibasi nangi chahi matangda leite nangna thengnarukpa thabaktagi phangakpa lawsingna oirei masigi thawongsinani nangbu mai pakpa nungaiba punsi ma ohangadawribasi masi yawdanadi nangi punsidu mangnom changsinba khak ngamloi nangna mature oiraklaba kanda thabaktagi laithoklaga chenbagi mahutta thabaktugi daite lawba misak ama oirei masigi matamsidadi nangna thabak yaithokpagi hainabi leibagi mahutta thabakto hana loisillaga wakhal yangna pothabana hena fai khalakani apikpa oirgasu achauba oirgasu nangi thabak khudingna nangi tungi punsida karigumba kanaba kharadi piri habadu thajarakani. Number 3 mi ngangba taba haiba misak ama oirakpa nangsi mature oirgadi nangna wari sanaba khuding penaba ngangbagi hainabidudagi lapthorakani migi wadu marak thallaga ngangbagi mahutta munna taba ngambagi thawna yawakani tabagi magun khangakani tabana ngangbadagi hena kanaba para tamba ya habisisu khangai mina nangi maramda hangdrigai nang nasagi maramda hainingbagi wakhaldu thadurai mina nangbu yabinaba mina nangbu khanbinaba honabadu thadurai aduga mi kanamtana nangi maramda ka hena interest laite habisimasu khangai. Number 4 mingonda pokum hana pijingaida wakhal mona khalli nangna mature oiraklaba mina ngangba wahi mina khanba wakhalduda hena kupthana khanba mi ama oirei nangi wakhaldu chaloni da chumthokpagum hana chumthokaga pokum pinaba honai mi atopuduna sauna ngangakpa oirgasu nangi makoiga managi khande nangi asawbuduna nangbu puduna chathanaba honade marei ngamgadabgi saru maridu kaidana thambana pai khangani makoida laman kumbagi mahut makoigi awabdu khangbinaba honagani adubu nangna tasengna minigu jinda pawdanaba habisi tasengna darkar oirappa kanda khak oigani. Number 5 hiram kudingda nasagi haisingbudu hengathanba yai khanba amadi hena hainaba honarakpa mature oirakpagai roinana nangna haiba helikai nangi punsida hena laithoraki habasimasu khanglai hiram kudingda tamnaba amadi phibamdu fagalaknaba mafam lei habadu khanglakani anauba khudongchaba thiba anauba lambi sembada hena thawai yawrakani nangna nasagi haiba henganaba honari kudingi nangi mai pakpagi lambi hena lairaki habadu khanglakani umnamak nangna khanglaboi uraboi khalamba wakhaldu khangdriba udriba hiram kaya ama pikthana lairi nangna akhangbadi suknatagi apikpa saruk khara khaktani habadu mayak cheng khanglakani. Number 6 khangba kanbagi chapchaba magun khangakpa khudakta fangingbagi hainabi lairiba taibangsida khangba kanbagi maruoibadu chapchana khangakani nangna mature oirakpaga loinana nangna apamba khudingmak phangoi aduga hotnabagi mahidusu khudakta phangoi habisisu khangakani adugi mahutta nangna kanna honaraga mahidu phangnaba ngaiba hairakani kiyam kuina ngaigani habadana nakanamada thamkhraga konjel yakna cheliba samas asida mai pakpa afaba punsi ama oirakpa habisi matam changi habadu kudam oina utnaba honarakani aduga mai pakpa habisi aroiba natte masidi ahobani nangna madugidamak matam pumbada honaba changi habadu masu khangakani. Number 7 nangna yasinabagi chang hengalakpa
nangna hingliba samaj asi marei yenaganba lalagasu masa masana ngangba wana chummi khanaba mi maraktani adubu mature oiba mi ama oina sangsar si nangidamak leite haibadu khanglakani aduna maram oiraga mi ngangbudu yasinaba chusinnahanba ngamakani nasagi hakta khanbagi hainabi thadorkani mibu nungsibagi wakhalna mahut chilakani nangi phireptuna mingonda chaitheng pi haibadu khangakani nangna aranba tawba matamda nasana yajagani matam khudingda achumbadu tawna honarakani. Number 8 nangna thanda laibada hainadaba phawraktaba mature oirakpa matamda nathanda laibasina nangi nungaijabi oire masina nangsi mirak punba haite mibu nungside haibagi natte masigi achama maramdi nangbu nungaihanaba nangi punsibu khangbinaba atopa misak ama mathau oide haibadu khangakpagini. Number 9 nangna sana positive attitude ama samgatnaba honarakpa mature oirakpagi matung inna nangna khanba wakhal kukhalduna nangi oirakpa punsida Maruoiba chaitheng ama pi haibasi khangai nangna nangi punsidu afaba oirakani haibagi wakhal kukalsi khannaba honarakani maramdi afaba wakhal khanbasina nangi punsidu hena nungaiba chang mana thamba ngami haibadu khangakani fattaba ama tholakpa matamda madugi maramda wakatuna laibagi mahutta kari tawraga afaba ohanba yai haibromda mai onsilakani maramdi maduda naisinduna laibuduna karisu kanaba purakloi khangani ninda tawduna laibagi mahutta maduna nangi tamnabagi machak amani khandokani. Number 10 ahongba lakpada nungaitaba ka hena phawraktaba wakhal mapung pharakpa mature oirakpada nangi punsidu oihaningba pibam oiningba potsak pumnamaktu nangi oiba yaroi nangi punsigi lambidu nungda haktuna leiramba natte ahongba nai haibasi nasana yajarakani nangi punsidu maikai amaromda chatlabasu maduda nungaitaba hantaba wakhal khak khalakloi punglongi matungina chatpa hairakani nangi punsigi pandamdu matamgi matungina ahongba nairakani punsi haibasi nang kanana thibdu natte nang kana oigani haibadu shamgatpani. Number 11 nangi friend circle du piktharakpa nangi maruk mapangi maridu hingduna lehanba haibasi nangi energy changi wakhal mapung pharakpada nangi karamba marina maru oibano karamba maridana ka hena changchil loidabano haibadu khanglakani Maruoiba misingdu respect tawgadabani jamna tinaba misingdana ka hena matam thadaroi haibadu khanglakani. Number 12 thawna puthokduna honaba kanba mibu sanman tawba nangna mature oirakpa matamda thabak amada mai punana puba haibasi akanba thawna amadi khangba kanba changi haibadu khanglakani makhatana migi honarakpagi warising khangningba taningba hengalakani masina nangna sada kanaba piri nangi para oiri. Number 13 mapan thongda fajanaba honariba amadi potchai ki fajabadu ngahakini khangakpa akai tholakpa khudongthiba ama lakpa matamda potchai singdu mangkhini chahi kharagi matungda nangi naha oibagi fajabadu manglakani nangna khangakani madudi pomnamakchi manungda lehaugadabasi nangi lamchat nangi haisingba nangna tawruba thabaktugi mahi khaktani nangna mi amagi punsibu sumatkadabasi nangi mawong maril taba matawduna natte nangna pukning thogatpiba ngamba amadi nangi hotnaba kanbadunani aduna khusemgi fajaba nattaba punsigi mamal naidaba khudulduda penthokpa hairakani. Number 14 nangna sada amadi atopada pendaba karisu lairaktaba thokraba haibasidi thokrabani amuk halaga semdokpa yaroidabani hojik leiriba pumnamaksi nangna hana tawkhiba asoibadunani nangna haukiba matamdu nangi oja amagum urakani thokriba thokdoksingduna nangi para amagum khalakani thokdoksing adunani nangbu hena wakhal mapung phaba misak ama oiraklibadu nangna haukiba matamtabu khallaga leibaduna ngasigi nungaiba numit amadi tunggi matamda hena awaba hawkatli haibadu khangakani aduna nangi leijariba pibamduda harauna lenthokani. Number 15 nangi apambadu mina tawbirakpa ngairoi nangna sana semjanaba honarakani angang oiringai matamdadi ima ipana akhoi awaba khangbirami awat apa pumnamak yingchinbirami asokpa macha amakak yarakpada makhoida utnaba makhoina khangbinaba honarami adubu nangna mature oirakpa kandadi madu pumnamaktagi lathorakani nangna pibam ama fangnaba yamna wana honaragasu nangi awabadu mi atopada utpa mathau taade haibadu khangakani masitasu natana nangna apamba potsingdu nangna honadragadi fangde haibasisu khangakani. Number 16 nangi punsida mai pak loidaba afaba oirakloidaba thabaksingdu tawningloi mahi thuna pangbu mafamda thabak tawningba haibasidi mioi ayambagi hauna sani oina changjiragasu mahidu ka hena chawna phangani khanglagasu mioi ayambana madu tawningloi adubu wakhal mapung pharakpa mature oirakpa matamdadi nangi tunggi punsida hena mamal laigadaba hena mahi phanggadaba thabakta khangbu kanba amaga loinana hena thawai yaurakani mayamna tawnaba thabaktuna nangi tunggi punsida ikan kanaroi khanglakpada nangi anaubu mawong amada tawnaba honarakani.
ꯃꯁꯤꯅꯤ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯔꯛꯄꯒꯤ ꯈꯨꯗꯝꯁꯤꯡꯗꯨ ꯂꯝꯆꯠꯁꯤꯡꯁꯤ ꯆꯦꯟꯕ ꯍꯧꯔꯛꯂꯒꯗꯤ ꯅꯪꯒꯤ ꯋꯥꯈꯜꯗꯨ ꯃꯄꯨꯡ ꯐꯥꯕ ꯍꯧꯔꯛꯂꯕꯅꯤ, ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯔꯛꯂꯕꯅꯤ꯫ ꯃꯁꯤ ꯅꯠꯇꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯇꯩꯁꯨ ꯂꯩꯔꯝꯒꯅꯤ ꯈꯜꯂꯤ, ꯑꯗꯨꯕꯨ ꯈꯪꯒꯗꯕꯗꯤ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯔꯕ ꯃꯤ ꯑꯃꯅ ꯑꯔꯊ ꯊꯣꯛꯄ ꯄꯨꯟꯁꯤ ꯑꯃꯗ ꯍꯔꯥꯎꯅ ꯍꯤꯡꯕ ꯉꯝꯃꯤ, ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯃꯁꯥꯒꯤ ꯆꯍꯤ ꯇꯥꯡꯀꯛ ꯈꯔꯗꯒꯤ ꯍꯧꯅ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯇꯧꯔꯨꯕ ꯊꯕꯛꯁꯤꯡꯗꯨꯗꯒꯤ ꯇꯝꯗꯨꯅ ꯍꯦꯟꯅ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ꯫ ꯚꯤꯗꯤꯑꯣꯁꯤ ꯀꯝꯗꯧꯕꯒꯦ? ꯅꯪ ꯀꯌꯥꯝ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ ꯍꯥꯏꯕꯗꯨ ꯀꯃꯦꯟꯠ ꯄꯤꯕꯤꯔꯛꯎ꯫ ꯚꯤꯗꯤꯑꯣꯁꯤ ꯀꯥꯟꯅꯩ ꯈꯜꯂꯒꯗꯤ ꯂꯥꯏꯛ ꯇꯧꯕ, ꯁꯦꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫